ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯒ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄꯒꯤ ꯏꯟꯇꯦꯟꯁꯟ ꯀꯔꯤꯅꯣ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯅꯥꯊꯩꯗꯨꯅ ꯊꯝꯅꯅꯕ ꯂꯥꯂꯣꯡꯂꯥ ꯍꯥꯏꯅ MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯔꯥꯝꯅꯦꯀꯦꯟ ꯁꯤꯡꯅ ꯋꯥꯍꯪ ꯍꯪꯂꯛꯂꯤ ꯑꯃꯗꯤ NRC नत्रगा मानब कांगलोन चटनद्रिबा फाउबा सेंसस यैथोकनबा लोइद्रिबा मियामदा स्टेट लेंगाकी होम डिपार्टमेंट ना थोरकलिबा एक्स्ट्रा ऑर्डिनरी गैजेट नोटिफिकेशन असिना मियामदा हेना खोइरांग खोइसाउनबा पोखनलगनी हाइना संजोय अहन हेमना फोंदोरकली खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चरी बानुमिदांगी पाउ मियंग ताबिरी बपोमना मकपु अहान मक्तदा तराम नोक्चरी हौजि पाउ संदोकना पिजरी गैजेट नोटिफिकेशन थोअगा सेंसस यैथोकपगे इंटेंशन करिनो हौरिबे इरांग असी मतम खरा नाथैदुना थमनबा लालोंगला हाइना MPCC की जनरल सेक्रेटरी सेरामनेकेन सिंहना वाहंग हंगलकली ngasi कांग्रेस भवन दा पांगथोकिबा पाउमी सिंगा उनबा अमदा महांगना मखा ताना हाइ तसेंगना पांगथोकदौरिबा मिकोक थीबगी थबक असिदा मिटोप सिंह खंदोक हौद्रगनी खंदोकदौरिब्रा नत्रगा अतेनबा मतम असिदा इमिग्रेशन सिंह खंदोकनबा करी मेकानिज्म लैरिबगे हाइबगी यामना ट्रांसपेरेंट ओइना मियामना खंगना लेंगाक थबक तौबियु ngaihaki irang na thainaba matam lenanaba census yaithokpa oirabadi laibak thibani कांग्रेस पार्टी की ओइनदी मणिपुर लोन यादबा मिटोप सिंह खंदोक्तबा फाउबा सेंसस चौबा यारोय हाइना असिना अचेतपा फिरेप ओइगनी हाइना वाफम थमखी अमरोमदा हंदकी पार्लियामेंट सेशन दा MP बिमोलना यामना तेनबा मतमदा थंगतखिबा मोशन बो कनागुमा मियोय अमना टीवी डिस्कशन दा पुथोक्तुना क्रिटिसाइज चौखिबा अदु लाइबक थीबा अमनी MP बिमोलना थंगतखिबा मोशन अदु वाफम खुदिमक सुबचिनना हिरम अयाम लोइनमक यावी अतेनबा मतमदा महाकना पुखतपा मोशन अदु यामना थागतनिंगाय ओय मरम अदुना कनागुम्बा अमना हिरम अमदा ममुत्ताना खंगद्रगदी टीवी डिस्कशन दा पैनलिस्ट ओइना याउदबना अफबो ओइगनी हाइबा वाफमसु सेरामनेकनना मखाताना थमलकली सेंसस सी हुजिक हंदकी अप्रैल की तारीख अमदगी हौगनी हाइदना हाना होम डिपार्टमेंट की थौरांग अमा लेरमबनी अदुबु मणिपुर दा तोंगान तोंगान बा CSO सिंह अदगी पॉलिटिकल पार्टी सिंह मियामना यानिंगदबगी खोलाव अमा लाउरपदगी ओइगद्रा हुजिकसे सेंसस की थबक थौरम सिंह असि मतम खरा यैथोकपगी गैजेट नोटिफिकेशन अमा थोलकपा कोइना उबो फंगे गैजेट नोटिफिकेशन अमा नौना थोलैसिगी मतुंगिना अगस्त की तारीख 13 तगिना 38 फावबसिदा सेल्फ इनुमरेशन तौबा अदुगा मसिगी मतुंगदा सेप्टेम्बर की तारीख अमदगिना 30 फावबसिदा होम लिस्टिंग तौबा हाइदि युमकोक थीबगी थबक तौरगनी हाइदना स्टेट की होम डिपार्टमेंट की अखोइगी गैजेट नोटिफिकेशन थोलखरे हुजिक हंगजनिंगबा वाफमसी अखोइगी स्टेट हुजि याम लूरिसि कैनोदा इलीगल इमाइग्रेंट मैम से मपानदगी संगकपा आइन यादब मिटोपसी अंगकपा फंगना मणिपुर लेरे मसी इंडिया गवर्नमेंट ने एक्नोलेज तौखरे अदुगा इंडिया की होम मिनिस्टर ने ngahak lektana tongan tongan ba प्लेटफॉर्म सिंगदा वांगांग मतमदा माना इलीगल इमाइग्रेंट की इशू सी मणिपुर खक्तगी नतने इंडिया पुमगी चौबो इशू लेरे मसी आइडेंटिफाई तौबा अदगी डिपोर्ट तौबा सी अथुबदा तौगदबनी खोकदबनी हाइबगी इंडिया गवर्नमेंट ने एक्नोलेज तौ लेरे अदगी स्टेट की गवर्नमेंट ना मतम खरगी ममांग सही खरगी ममांग सेमगिबा कमिटी अदुना येंगाकांदा मणिपुर दसु तोंगान तोंगान बा रिकॉग्नाइज तौदबा विलेज मयाम अमा लेरंबा अदगी मपानदगी संगप पॉपुलेशन मयाम अमा लेरंबगी डाटा जो अखोय मीडिया दा मयाम अमा फोंगनाखरबनी अदुना हुजिक लेइबा सिचुएशन जे सी खक्ता नतना मणिपुर दा होय हुजिक सथोक चसिन यादबगी प्रॉब्लम अमा लेरि कम्युनिटी अमगा पुनबा यादबा अदगी डिस्ट्रिक्ट अमगा लांझनबा यादबा से फॉर एग्जांपल चुराचांदपुर का वैली एरिया सिंगा अदगी टेक्नोपल दा अदगी मोरे का कांगपोपी का संथोक जंक्शन यादब एसेस तब यादब की अचौब प्रॉब्लम अमा सु लेरी ऑनरेबल MP ना हाइबसी तेन फंगरबा मतमदुदा हाउस दा सेशन तौरगिदा मागी याम तेन बे स्पीच दा माने रिप्रेजेंट तौरकांदा मयांग लांगबम रिसिकांत को नुपा अमखक
मखुद लोनरकान माबू हाटपीगनु हाइदना मखुद लोनरगा मीडियादसु मयाम उबिखिबा अदैदुदा माना मखुद लोनरगा थवाई कनबियु हाइबदा मासे अदुम हाटखिबने फोल्डेड हैंड्स तुने बा अखोगी अकोइजम बिमोलना फोल्डेड हैंड्स तुने रिप्रेजेंट तौरिसि करिनो हारगदी मणिपुर ngasi bawda 2023 dagi thoiba issue mayam se human rights violation gi jeri bam da gruesome murder yamna kiba khangna hat khiba adagi mioi kaya ma mang khiba hat khiba tup khiba mayam se sidagi hendoktana huzik mioi mayam ama homeless oidana displaced person mayam ama relief camp da leiriba adagi sigi sinatana huzik sianko highway sakpa yadriba district masen lansan na ba yadriba adagi ching dagi lakan da airport access phangdriba सिगुम्बा मयाम से ह्यूमन राइट्स वायलेशंस मयाम अमा तौगी मयाम से लोइनमक से एनकम्पास तौरकांदा फोल्डेड हैंड्स ऑफ डिसिकांटा अदुना रिप्रेजेंट तौरकांदा याम फजबा इंग्रेजी द पीबा अदुगुम्बा स्पीच ने सिगुम्बा स्पीच से यामना मुन्ना ताबीरगा यामना फजना मीनिंग दु खंगबीरकांदा रिएक्ट तौबो एरमदि फगदबने आई मिंग ओइना पंजरे अखोगी इकाई खुमजरिबे एडवोकेट पी तोमसाना कनागुब टीवी चैनल खतमाना याम कन्ना मधु रिएक्ट तौरकाना माना मणिपुर की इशूसिंग मयाम अमा नाथैरगा थमखी अदुगा रिसिकांतगी पोतंग इशूदंग पुथोखी हाइदना माना हाइगिबदो अदु याम लाइबक थीबने मरमदी तेनग्रब मतमदा फंगिबा ngangiba matek tudana मणिपुर की होल लेरिबा सिचुएशन से मधु लोइना मक कवर तौरबनी मुन्ना मुका हेना ताबीरकांदा मधुगी मीनिंग दो मुन्ना नैनबीरकांदा खंगबीगनी एना यतमाइन हाइजेके बेसल स्टेट एना मपल्ली मणिपुर लेरिबा थोइबा 2023 की मे दगी थोलैबा थौदो वाथोक मयाम से येंगुरगदी अखोइसे इंडिया की बेसल स्टेट अमगा सब मानारे अदुना मसिबदी तहनगुमसी हाइबसे नसागी फोल्डेड हैंड्स टू रिप्रेजेंट तौरगा हाइरी हाइदना बिमोलना इंग्लिश ता हाइबने हाइबदी सबना हाइबदा अखोइसे मीगी कॉलोनी अमदौना लेरकदोरेबा मणिपुर से इंडिया गवर्नमेंट सिद हुजिक मणिपुर सानारिबा गेम से लीला से कम्युनिटी खना हले लमगा सथोक चसिन यादनबा लई नत्रगा लैती हाइबा अमु सै नरकांदा बफर जोन सेंसिटिव जोन ने आलेतना तौरिबा अरे हुजिक चिंगदा का मैतैगा हुजिक कुकीगा तौरम पोतो हुजिक सोम नाकंदा तांखुलगा कुकीगा अमु सागले NRC नत्रगा मानब कांगलोन चनद्रिबा फावबा सेंसस येथोकनबा लाउरिबा मियामदा स्टेट लेंगाकी होम डिपार्टमेंट ना थोरक्लिबा एक्स्ट्रा ऑर्डिनरी गैजेट नोटिफिकेशन असिना मियामदे हेने खोइरांग खोइसाउनबा पोहलगनी हाइना संजोय अहनथेमना फोंदोरक्ली महागना प्रेस थादरपा वीडियो फुटेज अमदा महागना मखाताना हाई मणिपुर मियामगी अपामबदी NRC नत्रगा मसिगा मानबा उपाय अमा तौरगा लमदम असिदा खुंदा लेता सिनखिदुना लेसनख्रबा मिटॉप इलीगल इमिग्रेंट सिंह हाना मपुंग फाना मसक खंगदोकपा अमदी डिपोर्टेशन तौबा लोइदि फावबा सेंसस येथु हाइबनी मरम लेतना नत्रगा NRC तौदना मतम खरा नत्रगा था खरा येथु हाइबनते चैरक असिदा था सिगी तारीख 19 दा मणिपुर लेंगा की होम डिपार्टमेंट ना थोरकपा एक्स्ट्रा ऑर्डिनरी गेजेट नोटिफिकेशन अमगी मतुंग इन्ना मणिपुर हाउस लिस्टिंग की थबक चाही असिगे सेप्टेंबर अमदगी हौरगा सेप्टेंबर 19 फावबा नुमित 19 गी मनुंगदा लोइसिनबा अमदी सेल्फ इनुमरेशन की थबकना अगस्त 13 तगी हौरगा अगस्त 19 फावबा नुमित 15 गी मनुंगदा लोइसिनगदबनी हाइना थौरकबा याथंग असिना सेंसस एथोकदबनी हाइना डिमांड तौरिबा JFD मणिपुर मियाम अमदी टोंगान टोंगान बा CSO कयादा हेना खोइरांग खोइसाउनबा पोहलगनी मणिपुर मियाम ngasimak mayoknariba lisingani kunga homdoigi मे अहुमदगी हौरखिबा हाना शुनबा वाथोक असिसु ngasi lamdam asida leisinkraba म्यांमारदगी कांगलोन कायना चंगसिलगलिबा मिटॉप इलीगल इमिग्रेंट सिंगना थोकहनबनी हाइबसी मयेक सेंगना खंगनरबनी असिगुम्बा तमथिरबा मियोय कांगलोब असि करिगुम्बा सेंसस नामदुना तौशिनख्रबदी मखोय लमदम असिगी असेंगबा बोनाफाइड सिटीजन ओहनख्रगनी हाइना मिपाइबा फोंदोरकली हौजिक मणिपुर कम्युनिटी मपुम फाना चंगनब याद्रिबा मरमना सेंसस चौबदा अचुंबा डाटा फंगबा ओइथोक्लोय हाइनसु मखाताकी था की तारीख 19 हेंगलैब सब डिवीजन की SGO ना सेंसस की थबक पाइखननबा इनुमिनेटर अमदी सुपरवाइजर सिंह खनबगी ऑर्डर अमदा अकक्नबा कम्युनिटी अमखकी मिसिंग लोइना खनबसु थेंगनरे मसिना सेंसस की अचुंबा सेंगबा डाटा फंगबा ngमरोय हाइबगी मयेक लारबा खुदमनी हाइखी
Maram kaya si khanbiraga amadi lamdam asigi tungi mirol yaifanabagidamakta khanbiduna Manipur lenga Chief Minister na NRC natraga manaba kanglon ama paikhatuna lamdam asidagi mitop sing illegal immigrants sing khandokpa loidri fauba amadi makhoibu magi maram damda mapum fana hanhandri fauba census sethokpinanaba thabak paikhatpiu haina lenga ki puning chingshilakli Manipur India ki state ama oirabasu karigumba India lenga na state asigi miyamgi interest sokadaba amadi Tunglam chatta afaba oiroidaba thabak tawinaba silaklabadi madu hekta infam thokti haiba wafamsu Sanjoy Ahanthemna makhatana thamlakli Civil society organization singna taliba demandi matam kaya gi mamang dagi lona natraga phongna ain kaina changsil laiba illegal immigrant singse masa khangdokpa makhoi mafam amada thamba amasung masa gi maramdamda halangiba masi loraba matungda niyom chumna kanglon chumna tauba adugo makal gi census do Manipur miyamna yai achumba census ki data da madugi record yumpham oraga niyom chumna taurakwa Bharat Sarkar gi constitution gi practice matungina taurakwa niyom chumba census amasung niyom chumba delimitation di Manipur miyamna yai taramna oe maruaina yumlonari ba Myanmar gi Chin state gi changsil leiba masigumba illegal immigrant mayam singchina ireipa iramdam masigi yellow proof singbu mangananaba takananaba ethnic cleansing gi adugumba narco terrorism gi oiba tamthi ba thabak tholakpa aikoi gi minmang da ngasi illegal immigrant na aikoi gi lamdam masida aikoi gi purupta amasung aikoi gi hiram khuding makta China pire khangna adugumba illegal immigrant sing ado kari maram gi demakta Bharat amasung Manipur gi bona fide oiba citizen oihanba yananabagi ahan ba khongthang census ase masi aikoi support tawdagi maramdi masine Home Department thoiba asigumlo extraordinary gazette notification ase Manipur miyam da kaihoba Manipur gi census tawba yaro haina changchiliba Manipur miyam da kaihoba hena mai chainga da ikang langsinba mai chainga da thaw hajin boina thokani masi aikoi ai sagi makai de ju masi yajining de madan honorable chief minister masi matang de yangsin bi Lamdamasi semilon fagadana honabada aikoi pumnamak thabakta chilhau thidana subano makanba mathautai haina Imphal West ke Deputy Commissioner Mayang Lambam Rajkumara Fongdokre Wafum asi Samarau Mayai Lekaida Bank of India Guwahati Zone gi branch ama hangdokpagi thoram amada fongdokhibani Bank of India Guwahati Zone gi General Manager Vinaya Kumar Singh Wangoi Jariyo Arambam Anil Kumar SDO Wangoi Maibam Suranjoy Singh amadi Mayang Imphal SDPO Tayenjam Clinton na chingba miyoi kayana sarugyaki Thoramaduga mari lainana DC Rajkumar na hai ngasi hangdokliba branch asina Samurau gi akoibada lairiba miyamna banking gi matangda awaba kaya mayuk naramba adu kharamakai kokpa ngamlagani loinana bank account hangduna sel thamba khaknatana bank asidagi matam gi oiba lowba yaba loan sing lawraga senthok lambi laina ba honabiu masina lamdam asigi semilon fagadana ba honabada chauna mating oiragani haina mahakna fongdoki aina tawriba thabak sigi niyom yam chumna haiba tare lupa ambok senadana even paisa phau senadana haiba tare ne ko point tugi matungda laiba potu phau senadana koi yengba yar kadone aduga sector gi knowledge si khangdaba su yarak tre hujikti because sida fraud amasu thoi even se online da sara thogla ni adagi di thogla ga atuni ga dani ga torga sugumba se yam thoi hujikse aduna mobile du pairaga adagi Facebook tu yengaga adagi Instagram du yengaga site mama changdana khotana khutlingi badu madu chap manana somda su banking service sigi service ai saga sabonaraga chatkadabne habisi hojiki generation da yamna education pibi ba yam darkar tai Mito khandok tringai NRC chana dringai census amadi delimitation tawna ba khonarakliba se khudakta leptragadi chokri khak mi hauriba luchingba sing miyamgi akanba ihau thengena ba sem sabiro haina
All Manipur Students Union AMSU gi maikaidagi Jackson Warol thamlakli. AMSU na lepa laitana realized to save the indigenous peoples of Manipur haiba hiramda chatharakliba nifu taragrak suba mikap thokpa thabum thorungi academic campaign gi sarukama oina ngasi suyumnam huidrom higher secondary school amadi uchiwa high school mahiloishing anida chathakibada lengakta mito khandonganaba akhanba wafom taksiladuna AMSU gi president Lukra Malangbana wafom kaya thamlakli. Campaign adu da AMSU gi president Lukra Malangbana hai India da Manipur asi tin khraba matung dagi ikhang khangaudana ngasi fawada mito miyancha kaya Manipur da changsilaktuna leiriba yellow furuk ki masing amadi majority ni hariba mitei furup asi dagi helakpagi tangkak ama laklabani kiningai oraba tanfam asida laingak chukli pairiba sing asina lamdam asigi khanba tawdana Delhi dagi hairakpa khudak ngakpigani khaktamak tawduna leiragadi miyam amasung laingak loisinga leinariba mari asida akaiba lakani Mito khanduksi haiba sida karigumba amata yeningai leite masigi thabagasi tasengna hairabadi lengangna hana masana khangna tawfam thokpani adubu khangna miyamna akanba ihau changsilakpa ngaiduna leiribasidi laibak thibani AMSU na lisang sitna matam kuinagi mamangdagi hauna mitoki makuttagi Manipur asik kanana bohona duna lakli ngasi su hanba leitana leibak asigi damakta lepli masida leipakna thawoidana ngakpigani lengakna thawoidana ngasi faw Leiri masina miyamgi aningba apambadu na thaiduna kaishunate khanduna leibani haina lawi mapi mapa oiba singna apamba khangna thabak tawgadabani akanba ihau changsande haiduna tasin usanadana leithokpa yaroi mahiroi khunai amadi leibak miyamsu iramda masibu kanana bo honabada punna amata oina lepnaba sem saduna leishi haiki School anida pangthokiba campaign aduda Yumnam Huidrom Higher Secondary School gi principal Yumnam Joy Uchiwa High School gi headmistress TH Jibalata AMSU gi Organization Secretary Huidrom Punsiba AMSU gi Thomi Singh amadi mahiroi kayasu saruk yaki India lengak amadi Manipur lengak na lairaba praja miyamgi analayengi mating pangana ba paikhalakliba CMHT amasung PMGAY scheme gi matangda IDP singmu mamutana khanghanabagi pandamda Manipur lengak ki Directorate of Health Services ki makhada State Health Agency amasung District Implementation Unit CMHT PMGAY Thobal anina senduna haukiba imsakation numitaki chatharapa awareness program ngasi loishinkre Numit Homni Chubna, Thobal District ki IDP Singna Lairiba, Tongan ba Relief Camp Ohum da Chatharakpa, Awareness Program Adugi Aroibo Oina, Ngasi Khangaboki Rise Resource Station da Labor Relief Camp da Pangthokpa, Awareness Program Aduda, CMO Thobal Dr. Y Nokul DPM, Thobal District Health Society, CH Basanta Amasung District Implementation Unit CMHT, PMGAY Thobal District ki District Coordinator, Haubam Sankana, Thoram Thongdokpagi, Athoiba Mitung, Thoramapu amasung akhanaba mitung oina saruk yaki Thoronggi saruk ama oina State Health Agency gi Instructor Khangemam Jolitana CMHT amasung PMGAY card asi kanana sabi yai mafam kadai da sagani amasung masi kanabana karino haibagi matangda resource person oina wangangki प्रधानमंत्री जन आरोग्य योजना डेली रोगी को सेट का Socioeconomic Class Census 2011 da yawa ni singdam chaya daga CMI Census facility functiona maroi ni magi mamang dagi laida bani da spagi sithau ban yo ba census da kasi mudilaya ba tadu kumani da ta ko ta lan ko ta haisha ba bamaya du ko patong na bagi station challenge reduction awana para kolektor sisi hayna ki mamang bagyan ba government program bane masih matanga koi social media da ya India complain problem ama kai na ada sukui di da jadi sta na malai kite ada super cancer ni magi complaints so many complaints mana inquiry ka problem na koi da da isana kan to kita ko mu isale pharmacy to mana laga Center for Rural Technology Mission Manipur Kauba NGO amana yum sabigani haina yamlaba senfam laushilaga lotuna laikre
Yum sabiyu natragana deposit tawkiba senfam adu handokpiyu haina ngasi beneficiaries kaya amadi contractor singna NGO sigi president thodam 𝐍𝐞𝐰𝐬 𝐁𝐫𝐴 𝐁𝐵 thodam makhalaikai lane number 4 da laiba yumgi thongal fawba chatuna kholau kaya lauduna ihau haukhri Contractors Welfare Association Center for Rural Technology Mission gi thomi sing amadi beneficiaries singna ngasi thobal wangmadaba makhalaikai da apunbagi oiba mifam ama pangthoklaba matungda laishangthem bazar fawba laktuna mafam adudagi thodam mamang laikai da leiba president 𝐍𝐞𝐰𝐬 thongal fawba kholau kaya ga loinana rally ama chatuna ihau haukhibani 𝐍𝐞𝐰𝐬 thongal da leptuna kholau kaya lauraba matungda Contractor Welfare Association gi secretary Huidrom Sanjoyna phongdorakpada 𝐶WA-CRTMM gi president thodam 𝐍𝐞𝐰𝐬 haukiba chahi listing ani ka kunganithoi aduwaidagi hauna yum sabigani haina miyoi amamamdagi lupa lakh ani makhai bank ta deposit tawhanki punna miyoi charter ka maudraga mapalomdagi lupa crore 30 rongi senfam laushilaba matungda 𝐍𝐞𝐰𝐬 makoi contractor 35 bo season abiduna yum sahanbagi thabak asi chathabani adubu miyoi chamaga yankai yum saba loikraba matung makhatana yum sananaba contractor singda paisa thadu tre amadi 𝐍𝐞𝐰𝐬 masalotuna laikibana yum sabagi thabakshu makhatana chathabangam khidre maramasina achumbabu pambiba manipurda lairiba CSO sing amadi miyoi khudimakna hiramasida miyeng changbiyu miyoi kayana mayum makai sidokhibadagi laifam chafam khangdana lairingai chairak asida 𝐍𝐞𝐰𝐬 amadi NGO asigi secretary ni haizabi mahaki loinabi thodam ongbi santibalana yamlaba sengpham khongatuna lotkribasi miyeng amutang changbiyu haina phongdorakhi Luxury conductor amadi beneficiary sing luxury si CRTM gi makhada Center for Rural Technology Mission haidana Manipur da yum sabigini haidana tawbiramba president si thodam 𝐍𝐞𝐰𝐬 amadi secretary thodam ongbi Santibala Devi anina miyam dege achauba sempam lupa la ani makhai si khorga piraga ngasi miyam gi yum sadadana miyam je yam awaba mafam amada thambidana contractor singi oiba bill pithopidana ngasi phawda lairibase akoi masigi pendabagi thabo oina ngasi gi hariba magi yum masigi thonganda akoi mayam singasi laga madugi protest tokjabani hariba thabok thorom sida ngasi gi lairiba CSO sing amadi media amadi lairiba tabiriba praja punamana hariba President 𝐍𝐞𝐰𝐬 amadi secretary Santibala anigi mathakta miyana asumba langla langjilado puthopio haiduna contractor amadi beneficiary side tagi madu thamjari loina hariba president amadi secretary anisina ngasigi Manipur praja singda apang masiduna miyam dagi paisa lokha piraga ngasi miyamna toriba awaba protection asi mana karinta wana khambidana mana nungaina Delhi da amadi magi nupibu nungai phawna settle tawraga aikoi ngasi yung kai leitaba uche waya dona leibasi masi penjade maramodana ngasi achuma pambiriba Manipur gi CSO sing amadi leiriba kamu kudim luk kudim mangna achuma langlan nangjela do puthopia haiduna CWA gi secretary gi site gi wana madu thamjari Lamdamasida theater bu hena masak thohanaba laingakna honagani haina Manipur Legislative Assembly gi speaker Thokjom Sector Batana phongdokri World Theater Day ga mari leinana pangthokpa Diamond Drama Festival hodokpagi thoromda mahakna wafum asi phongdokibani High School Police Lenda leiba Manipur Dramatic Union AMSU gi hall da pangthokiba thoromaduda speaker na makhatana hai lamdamasida drama gi khongjel taptharakle masibu hena kankhadanaba lamasida Lairiba singna pukchil tinana kok chusna duna honabagi tangai fadaba lai haina mahakna phongdokhi loinana art ki hiram singda India laingakna piba khudong chaba sing hauji kaktharakpagi fibam amada lakle haina hainariba sing asi kari toba yabagi haiba adu yengsingani amadi drama khakta natana atopa theater gi lam sing chaukhadana ba honabada angamba saruk yagani haiki Diamond Radio 91.2 FM na AMSU ka khosanaduna sinba interstate level drama adugi hodokpagi thoram aduda Art and Culture gi Joint Director G Dharmadas Sharma Diamond Radio Khongjong gi Advisor IB Kumancha amadi AMSU gi President Suraisam Kesharam na chingbasu saruyaki tongan ba theater group taratarukna saruyaduna mathang tha mari fawab chathagadaba festival asi ngasi ahoba numita
ꯀꯪꯂꯩ ꯊꯤꯌꯦꯇꯔ ꯈꯥꯡꯉꯕꯣꯛꯀꯤ ꯈꯥꯡ ꯕꯤꯔꯦꯟꯅ ꯏꯕ ꯑꯃꯗꯤ ꯁꯛꯈꯤ ꯅꯤꯡꯊꯧꯖꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯂꯩꯕꯥꯛꯂꯩꯒꯤ ꯃꯪꯂꯥꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯗ꯭ꯔꯃꯥ ꯑꯁꯤ ꯎꯠꯈꯤ꯫ ꯁꯔꯨꯛꯇꯤ ꯌꯥꯝ ꯌꯥꯝꯕ ꯄꯣꯠꯁꯦ ꯈꯪꯗꯕ ꯑꯃ ꯑꯣꯏꯕꯗꯤ ꯉꯁꯥꯏ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯁꯨꯝꯕ ꯃꯇꯥꯡꯁꯨ ꯀꯌꯥ ꯌꯥꯎꯈꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯐꯪꯁꯟꯁꯤ ꯁꯤꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯃꯛꯇꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕ ꯆꯠꯄ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯦꯡꯕꯤꯗꯕꯁꯤ ꯉꯁꯤꯗꯤ ꯐꯅꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯕꯤꯔꯦ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯣꯏꯔꯁꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯈꯜ ꯃꯈꯜꯒꯤ ꯃꯈꯜꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯁꯨ ꯍꯥꯏꯕꯁꯨ ꯎꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯅꯠꯇꯦ ꯈꯣꯡꯖꯦꯜꯁꯤ ꯇꯞꯊꯔꯛꯄꯅꯤ ꯃꯁꯤ ꯇꯞꯊꯔꯛꯄ ꯃꯔꯝꯗꯁꯨ ꯂꯩꯕꯅꯤ ꯑꯗꯨ ꯋꯥꯔꯤꯕꯨꯗꯤ ꯑꯩ ꯊꯃꯣꯏ ꯎꯖꯕ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯑꯃ ꯊꯤꯌꯦꯇꯔꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯁꯤ ꯈꯔ ꯋꯥꯠꯄ ꯈꯤꯇꯪ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨ ꯈꯤꯇꯪ ꯊꯥꯒꯠꯂꯒꯗꯤ ꯑꯗꯨꯝ ꯌꯥꯒꯅꯤ ꯈꯜꯂꯤ ꯑꯩ ꯈꯟꯖꯔꯅꯤ ꯃꯌꯥꯝꯅ ꯈꯟꯅꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯅ ꯑꯃꯗꯒꯤ ꯑꯃꯗ ꯈꯤꯇꯪ ꯊꯥꯒꯠꯄꯤꯔꯒ ꯄꯨꯟꯁꯤꯟꯕ ꯌꯥꯕ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯨ ꯀꯛꯊꯠꯂꯒꯦ ꯍꯥꯏꯕꯗ ꯍꯥꯏꯕꯁꯤꯡꯗ ꯃꯌꯥꯝ ꯑꯃ ꯃꯥꯏꯕꯤꯁꯨ ꯇꯥꯏ ꯃꯗꯨꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯒꯤꯁꯨ ꯀꯔꯤ ꯃꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯊꯤꯕ ꯆꯪꯏ ꯀꯔꯤ ꯁꯥꯎꯕ ꯇꯧꯕ ꯃꯔꯝ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯑꯆꯨꯝꯕꯁꯤ ꯑꯗꯨ ꯑꯩ ꯈꯪꯖꯗꯦ ꯑꯗꯨ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯒꯗꯤ ꯃꯗꯨꯒꯤ ꯗꯤꯇꯦꯜꯗꯨ ꯄꯤꯕꯤꯔꯒ ꯑꯩ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯗꯦꯟꯇꯒꯤ ꯑꯣꯏꯅ ꯍꯥꯏꯕꯁꯤꯗ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯦꯟꯕꯗ ꯍꯣꯡꯕ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯃꯁꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯤꯌꯦꯇꯔ ꯃꯐꯝꯒꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯍꯟꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯑꯗꯨꯕꯨ ꯃꯣꯏꯕꯨ ꯇꯥꯟꯅꯕ ꯆꯪꯏ ꯑꯩꯈꯣꯏꯒꯤ ꯑꯦꯝꯗꯨꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯟꯅꯔꯒ ꯃꯁꯤ ꯐꯒꯠꯍꯟꯕꯒꯤ ꯑꯄꯥꯝꯕ ꯑꯃꯗ ꯐꯥꯎꯏ ꯑꯗꯨꯒꯨꯝꯅ ꯃꯁꯤ ꯑꯦꯝꯗꯨꯗ ꯐꯥꯎꯔꯤꯕ ꯑꯇꯣꯞꯄ ꯊꯤꯌꯦꯇꯔꯁꯤꯡꯁꯨ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯁꯦꯝꯖꯤꯟꯖꯕꯒꯤ ꯃꯔꯝꯗ ꯊꯥꯖꯔꯤꯕꯗꯒꯤ ꯑꯃꯨꯛꯇꯪꯗ ꯐꯝꯃꯤꯟꯅꯔꯒ ꯇꯥꯟꯅꯃꯤꯟꯅꯁꯦ ꯃꯐꯝꯁꯤꯡꯗ ꯊꯝꯖꯒꯦ ꯇꯁꯦꯡꯅ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩꯕꯅꯤꯅ ꯑꯩ ꯃꯇꯝ ꯌꯥꯝ ꯂꯧꯖꯗꯨꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯌꯥꯝꯗ ꯇꯧꯖꯔꯤꯕꯗꯤ ꯊꯤꯌꯦꯇꯔꯒꯤ ꯃꯔꯝꯁꯤꯗ ꯇꯥꯛꯆꯔꯤꯕ ꯊꯧꯑꯣꯡꯁꯤ ꯐꯒꯠꯍꯟꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯆꯦꯟ ꯆꯣꯡꯕ ꯌꯥꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯅꯝꯐꯨ ꯁꯥꯐꯨꯗ NRC ꯇꯧꯗꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯂꯕꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯃ ꯍꯧꯔꯛꯀꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ AMSUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ AMSU ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯃꯗ꯭ꯔꯝ ꯂꯥꯟꯕ ꯂꯨꯋꯪꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯧꯁꯥꯒꯨꯝ 93ꯔꯛ ꯁꯨꯕ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯗꯦ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯄꯤꯁꯨꯝ ꯆꯤꯡꯉꯥ ꯃꯊꯛꯇ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ
Kananabagidamagta, Census Pangthokringai NRC Chanahalu Haibak Kolau Asibu Sogatpo Oina, April Tang Nipanda, Right for NRC, Right in Defense for Our Future Haiba Timda, Bike Rally Ama Pangthokani, Rally Asi Kangladagi Lamthaduna, Moirang Kumbi, 𝐋𝐢𝐯𝐞 𝐍𝐞𝐰𝐬 Fauraga, Aroibada, Kangabo Unity Park, Miyamgi Achoba Mifamama, Pangthokani Haina, Fongdorakli. Loinana, Landamasitagi illegal immigrants sings Kandokringai Census Pangthoklabadi, Miyamgi Oiba, Achoba Iho Horakani, Haina, Wafamsu Tamlakli. Insolation Masamapan, Malfuda, Lamdam Sidagi, Mito, Miyazas in the Simasama Maram, the Halan Kidney Haiba, issue to the go back foreigner Haiba, issue to the Lakidaba, Lakidayamba, Posamam Premananda, Madipudum Lokendra, Makoinigi, Lakidadu Nation going as a AMSU realization they have the makeup to put with Hadana Palan Lali, and that's Sayis who Lali, April 17, 46 realization they makeup to put with Mausagum Pangtu Sagani, Haribat, or Masi, Pisum Singama Sada Labor, Atoba Singi Kubamda, Honabi Matungina Pugi, in Sugi, President Bruce Bebam Nafiral Zinkala Matunda, Miangweba, Hakelakatama Tambalo Matung, Yamatian Bakunsakama, Pisum Singam Masadagina, Manipur College Power Tasagani, Haiba, Consul Matunga, Miangweba, as a Mipama Makoi, whatever we have, Mipama Makoi Pangtok Sagani. Shima, the Manisuba Jendada, Pinal Legacy, Hosi Manipur Yamna, Saranga Bapagi, NRC update talking either census like with film labor see Manipur, Masiam Suna 1980, Madi 1994 the letter in spirit Matamdugi Langa Kogi Yanako point at the time. Lamdam NRC Sanalu very village they through Linguna Havasing Matamdugi Langa Yanako pointing to Nahuna pointing Singoina Kogi 100 Lagaba April date Nipan the Kogi motorcycle bike Liliama Matam Lamdam NRC update to census we are Hybrid Team Sida right for NRC, right in defense of our future hybrid team Sida Lamdam Sigi, Mian Sasing Lamdam Sida Himinariba using in the Hona Makeup Fominanabaku Yamsuna Hariba, right for NRC, right in defense of our future hybrid team Sida Manipur Kangladi Hilam Taba, Haujaramtunga, Moirang Degi, Kumbi, Kaksing Kuno, Kaksing. While the Kambuki Unity Park, the Miam Goiba, Mipamaki Pangtuk Sagani. Peggy, Hosi NRCC Manipur, the Mitu Mia Sassinum Sihanjalapa, Toibu Lancing, Lancing a single Tanguleta, Porting Ida, Peggy, Lancing Lancina, Titian Nangava, IDP Singasimai Minda, Hanjan Ring Ida, Census by Siam, Madam Sada Bamasi, Asuma Fontang, that they had in a Poyamsuna Losay, Masi. Manipuri Mayokta, Tungi Fisher Mayokta, Satava Bumba, Grime Mini Hydra Poina, Losay Maduna, Masi, Kaibumba, and I said, Tokimeda, Madam Zana Manipur Langa, Census Targadi, Masi Sunatumina, Layway, Masi Damata, with how I has some Tagni Hydra Poi, Kemsuna, Lepi, Kaibumba, Miamgi, Apambi Mayokta, Nampura Puda, Census Targadi, Maduguna Madam, Manipur Miam, Mirukunai. Loina Nam, Atanba Iho, Manipuda, Amutato with the Munga, Iho, some Sangani, Madam D. Manipukunai later, Madam Karamba, Prupanguna, Manipuda, Hingadagi, Mani Adunakoi, Ladiba, Miam Sukui, Nahona Makeup, Tominasi, realizing the Lapoda, Manipur Miamsi, Pangta with her rubber, Miamsi, Amuka Nakoi makeup, Tominasi, Haidana. Si Paucham, Sendri, Luna Hariba, 17 April, Lakadeva, April Tangati, Asida, Hariba Numida Sida. Atau Nisigi Ikai Kumran Numidasida, Lamdam Sida Library, Irisa Pudimanga, Haivan with a Sihara Kumai, Adagi, Makalamati Noiba, Kumai Pampu Pigino Haidana, Navamiam, Tozari, Venana, Lamdam Sida Himinari, Purupang, Pudimanga, Haiba, realizing the 46 Suba, realizing the Simanas, Kabinatuna, Miam Sisi Tungi Yumbirel or Kadariba, Horagliba, Mahiroi Simbu, Loshingi Mangal PB Gadariba, Oza Simbu qualified Oidi Kangana, Aran Mamonda, Narolda, Huralana, the Hapchinki Bahibisi, Yamna Tofom Toktaba, Afaba Mahigi Kangon Ama, Purak Nabaho Nabada,
tungmang onaba thong amani haina AMSU gi maikaidagi phongdorakli. All Manipur Students Union gi Secretary General Salam Changkhon khuyek piduna thadorakpa cherol amada Manipur lenga ki Added College ama oriba Kumbi College cha haukiba chahi lisingani ga kunga mangada Assistant Professor kunga taruk naronda hapchin kibagi leipak miyamda AMSU na khangankre masigi tungda college asigi masana masabu GB member gi miyoini haijaba amana mahiroi lup asigi wafambu aranbu oina media da phongdorakraba tungda college asigi governing body of chairman Moirangthem Mangina mahiroi lup asigi wafamadu achumbani haina phongdorakiba AMSU taramna oi College asida chathariba corruption and nepotism gi thawong asi GB gi chairman na phongdorakiba wafam asina yamna mayek senga takle hariba wathok asi hojikti leipa wathok oiraklabanina college asigi GB chairman amadi GB gi member oina yauriba MU gi nominee ani amasung education director gi nominee amasung authority ama oina leiriba MU gi college development council and directorate of education nasu College asida miyoi kuzok kharana chathariba aranba sing asi yengduna leithokpagi matam natri paikatpham thokpa thabak sing athubada paikatuna aranba sing athubada chumthoknaba thabak lokhatpinaraba appeal tawrakli loinana aranba pambai sizinaduna college asida oza oinaba hotnaruba miyoi singnasu khongpham sing adu handoktuna achumba lambida college asi fidam ningai oiraba oza amamam oinaba hotnabiu haina appeal tawrakli Aroibada maruiba paw mahana. Gazette notification thoaga census yaithokpagi intention karino hauriba irang asi matam khara na thaiduna thamnanaba lalongla haina MPCC ki General Secretary Saram Neken Singna wa hanglakli. Amadi NRC natraga manaba kanglon chatnadriba fawba census saithoknanaba lauriba miyamda state lenga ki home department na thorakliba extraordinary gazette notification asina miyamda hena khoirang khoishaunaba pokhalagani haina sanjoy ahan themna phongdorakli Northeast Window TV na sandokchari ba namidangi pau matanga solution jari miying tabiri ba pumna magpu amuka suhana kuram jari. Northeast Window mining tabiriba mayang punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibatanatana masagi chahi kunmathoi dagina contractorate phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankei dagi haujagani Gulf license paiba miyoisingi thagi oiba salary lising yankei manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077
natraga aikoigi office Northeast Window TV building hata New Chekon Road ta lengsin birau.